ꯂꯥꯡꯂꯝꯕ ꯅꯤꯜꯈꯣꯡꯂꯝꯕ ꯄꯨꯝꯅꯃꯛꯇꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯗ ꯃꯥꯏꯑꯣꯟꯁꯤꯟꯅꯔꯛꯂꯦ꯫ ꯅꯨꯃꯤꯠ 5ꯅꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯄꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯌꯥꯎꯁꯪ ꯅꯣꯡꯉꯥꯟꯕꯒ ꯁꯟꯗꯦꯁꯨ ꯇꯥꯕꯗꯨꯗ ꯇꯥꯟ ꯆꯥꯔꯦ꯫ ꯃꯌꯨꯝꯗꯁꯨ ꯆꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯏꯔꯩꯅꯨꯒ ꯍꯤꯌꯥꯔꯦꯜꯒꯗꯣ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯉꯟꯇꯥꯅ ꯆꯠꯄꯅꯤ꯫ ꯉꯥꯒꯗꯣ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯑꯣꯏꯅ ꯂꯩꯔꯛꯂꯒꯦ ꯍꯥꯏꯗꯅ ꯂꯩꯔꯒ ꯄꯨꯏ꯫ ꯕꯖꯥꯔꯗꯒꯤ ꯉꯥꯖꯥꯎ ꯑꯃ ꯂꯩꯔꯒ ꯄꯨꯏ꯫ ꯂꯩꯁꯅꯥꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ꯫ ꯑꯅꯤꯗꯨ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯥꯡꯒꯣꯜꯗ ꯂꯩꯁꯅꯥ ꯃꯆꯥꯒ ꯃꯌꯥꯒ ꯂꯥꯛꯄ ꯉꯥꯏꯔꯝꯕꯅꯤ꯫ ꯑꯅꯤꯗꯨ ꯆꯪꯂꯛꯄ ꯎꯕꯗ, "ꯑꯍꯩꯃꯥ, ꯏꯆꯥꯁꯤꯡ ꯌꯧꯔꯛꯑꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯣ ꯆꯪꯉꯣ. ꯏꯃꯥ ꯉꯁꯥꯏꯗꯒꯤ ꯅꯈꯣꯏꯅꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯕꯅꯤꯅꯦ." ꯍꯤꯌꯥꯔꯦꯜ ꯆꯪꯁꯤꯜꯂꯒ ꯂꯩꯁꯅꯥꯗ ꯈꯣꯏꯔꯝꯃꯤ꯫ "ꯌꯥꯔꯦ ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ, ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ. ꯏꯃꯥ, ꯉꯥꯁꯦ ꯕꯖꯥꯔꯗꯒꯤ ꯑꯆꯧꯕ ꯑꯃ ꯂꯧꯔꯛꯏꯅꯤ." "ꯀꯗꯥꯏ? ꯑꯍꯩꯃꯥ, ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯈ꯭ꯔꯦꯗ ꯁꯤꯗꯤ. ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯍꯨꯝꯃꯛ ꯆꯥꯕꯒꯤꯕꯣ ꯃꯆꯥ ꯑꯃꯈꯛ ꯂꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯕꯣ? ꯏꯃꯥꯅ ꯁꯤꯗ ꯂꯩꯔꯒ ꯊꯣꯡꯒꯠꯂꯝꯃꯒꯦ ꯍꯥꯏꯕꯁꯨ ꯅꯈꯣꯏꯅ ꯍꯦꯛ ꯌꯥꯗꯦꯗꯣ." "ꯏꯃꯥꯅ ꯇꯣꯝꯇ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗꯣ ꯋꯥꯔꯅꯤꯅ ꯇꯧꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯕꯕꯥꯗꯤ ꯀꯗꯥꯏ ꯆꯠꯈꯤ ꯍꯥꯏꯕꯅꯣ?" "ꯅꯪ ꯕꯕꯥꯗꯤꯅꯦ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯦ. ꯃꯥꯁꯨ ꯉꯁꯤꯁꯦ ꯌꯥꯝꯅꯗꯤ ꯂꯥꯛꯅꯤꯡꯕꯅꯤ. ꯑꯗꯨꯗ ꯊꯕꯛꯇꯨ ꯌꯥꯗ꯭ꯔꯕ. ꯑꯗꯨꯒꯤꯅꯦ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯦ. ꯅꯄꯥꯗꯤ ꯌꯨꯝꯗꯒ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗ꯭ꯔꯕꯅꯤꯗ, ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯗꯣ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯅꯨꯡ ꯆꯪꯅꯕ ꯇꯧꯔꯁꯤ. ꯅꯐꯤ ꯅꯔꯣꯜꯁꯤꯡꯒꯗꯣ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯣ." ꯑꯍꯨꯝꯗꯨ ꯃꯅꯨꯡꯗ ꯄꯨꯟꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯍꯜꯂꯤ꯫ ꯍꯤꯌꯥꯔꯦꯜꯁꯨ ꯈꯨꯗꯩ ꯑꯃ ꯍꯣꯡꯗꯣꯛꯂꯦ꯫ ꯍꯤꯌꯥꯔꯦꯜ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯏꯃꯥ, ꯉꯥꯗꯣ ꯁꯦꯝꯕꯤꯔꯛꯑꯒꯦ." "ꯌꯥꯔꯦ, ꯏꯃꯥ ꯁꯨꯝ ꯁꯦꯝꯃꯒꯦ." "ꯌꯥꯅꯤ ꯏꯃꯥ, ꯑꯩ ꯁꯦꯝꯃꯒꯦ. ꯏꯃꯥ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣ." "ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯒ ꯃꯄꯥꯟꯗꯅꯦ ꯉꯥꯁꯦ ꯅꯪꯅ ꯈꯔ ꯁꯦꯝꯃꯣ. ꯊꯥꯡꯒ ꯑꯁꯤꯗ ꯂꯩꯔꯤꯗꯣ ꯏꯃꯥ ꯄꯨꯊꯣꯛꯑꯒꯅꯦ ꯂꯣꯏꯅ ꯊꯝꯃꯕꯅꯤ." "ꯑꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯡꯒ ꯁꯥꯗꯟꯕꯗꯨ ꯄꯨꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯉꯥꯗꯣ ꯃꯀꯨ ꯈꯣꯛꯄ ꯍꯧꯏ꯫ ꯏꯔꯩꯅꯨꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ "ꯏꯃꯥ, ꯌꯥꯝꯕꯨꯡꯗꯤ?" "ꯃꯅꯤꯡꯗ ꯉꯥ ꯁꯦꯝꯃꯨꯅꯤꯅ ꯊꯣꯛꯈꯤꯕꯅꯤ. ꯑꯩꯅ ꯁꯦꯝꯒꯦ ꯍꯥꯏꯕꯕꯨ ꯌꯥꯗꯦ." "ꯑꯁ, ꯉꯥ ꯁꯦꯝꯕ ꯍꯩꯁꯨ ꯍꯩꯇꯕ ꯃꯥꯅ ꯁꯦꯝꯃꯗꯤ ꯖꯨꯒꯣꯠ ꯑꯝꯇ ꯆꯥꯔꯣꯏꯌꯦ. ꯃꯁꯤꯡ ꯈꯥ ꯍꯥꯞꯆꯤꯟꯗꯅꯅꯦ ꯉꯥꯒ ꯑꯝꯇ ꯆꯥꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ." "ꯑꯍꯩꯃꯥ, ꯉꯥ ꯁꯦꯝꯕ ꯍꯩꯇꯕ꯭ꯔꯅꯦ ꯍꯥꯏꯔꯤꯁꯤꯕꯣ?" "ꯍꯩꯇꯕꯅꯤ. ꯑꯩꯅ ꯁꯦꯝꯃꯒ ꯆꯥꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯨ." "ꯏꯃꯥ, ꯑꯗꯨ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯨ. ꯑꯩ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨꯈꯤꯒꯦ. ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯄꯨꯡꯈꯥ ꯈꯥꯗꯅ ꯁꯂꯥꯛ ꯁꯥꯔꯅꯤ." "ꯍꯣꯏ, ꯆꯠꯂꯣ. ꯅꯪ ꯈꯔꯅꯦ ꯇꯥꯒ ꯇꯧꯍꯜꯂꯣ. ꯏꯃꯥꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯒꯦꯀꯣ." ꯏꯔꯩꯅꯨ ꯍꯧꯒꯠꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯑꯗꯨꯗ ꯆꯤꯌꯔ ꯑꯃ ꯊꯥꯔꯒ ꯇꯞꯅ ꯐꯝꯊꯔꯒ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕꯗꯣ ꯑꯁꯨꯝ ꯌꯦꯡꯂꯤ꯫ ꯉꯥꯗꯨ ꯃꯀꯨ ꯈꯣꯛꯄꯗ ꯍꯩꯇꯕꯒꯤ ꯄꯪꯅꯥꯟꯗ ꯅꯥꯟꯊꯣꯛꯂꯤ꯫ ꯃꯗꯨ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯏꯔꯩꯅꯨꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯅꯣꯛꯏ꯫ ꯍꯟꯖꯤꯟ ꯇꯧꯕꯗ ꯑꯗꯨꯃꯛ ꯅꯥꯟꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯍꯤꯌꯥꯔꯦꯜꯁꯨ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯤ꯫ "ꯑꯁ, ꯀꯔꯤ ꯉꯥꯅꯣ ꯁꯤꯕꯣ? ꯃꯀꯨ ꯈꯣꯛꯑ ꯐꯥꯎꯕ ꯀꯣꯏꯆꯣꯡ ꯆꯣꯡꯉꯤꯃꯤ, ꯐꯥꯕꯒ ꯑꯝꯇ ꯌꯥꯗꯦ." "ꯌꯥꯝꯕꯣ, ꯏꯀꯥꯏ ꯈꯪꯗꯒꯤ ꯈꯪ ꯀꯣꯠꯂꯤꯗꯣ ꯇꯧꯔꯦꯅꯦ. ꯉꯥ ꯁꯦꯝꯕ ꯍꯩꯁꯨ ꯍꯩꯇꯅ ꯌꯥꯝꯕꯨꯡꯅ ꯉꯥꯒ ꯁꯦꯝꯃꯤꯗꯣ ꯀꯩꯒꯤꯅꯣ?" "ꯍꯩꯇꯦ ꯈꯪꯉꯗꯤ ꯅꯪꯅ ꯈꯤꯇꯁꯨ ꯇꯥꯛꯄꯤꯔꯛꯄ ꯀꯩ ꯀꯥꯏꯒꯦ, ꯍꯥ? ꯄꯔꯃꯥꯟꯅ ꯄꯥꯟꯊꯩꯌꯨ, ꯅꯌꯥ ꯈꯤꯒꯠꯇꯅ ꯂꯩꯅꯤꯅꯦ. ꯑꯩꯅ ꯍꯩꯇ꯭ꯔꯒ ꯅꯪꯅ ꯅꯣꯛꯏꯅꯦꯕ, ꯍꯥ?" "ꯅꯣꯛꯇ꯭ꯔꯗꯤ ꯀꯩꯅꯣ? ꯉꯥ ꯁꯦꯝꯕꯕꯨ ꯃꯌꯦꯛ ꯆꯪꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣꯕ? ꯅꯣꯛ ꯇꯥꯕꯅꯦ ꯑꯗꯨꯝ. ꯌꯥꯝꯕꯨꯡꯅ ꯍꯩꯇ꯭ꯔꯒ ꯑꯩꯅ ꯁꯦꯝꯃꯒꯦ. ꯀꯗꯥꯏꯅꯣ? ꯉꯥꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯄꯨꯡ ꯀꯁꯥ ꯌꯧꯈ꯭ꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯩꯅꯨꯗꯣ ꯐꯝꯊꯔꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯔꯦꯜꯅ ꯆꯩꯍꯜꯂꯛꯏ꯫ "ꯑꯍꯩ ꯑꯄꯥꯗꯨ ꯁꯥꯔꯛꯀꯅꯨ, ꯇꯨꯃꯤꯟ ꯐꯝꯃꯒ ꯌꯦꯡꯉꯨ. ꯅꯪ ꯌꯥꯎꯔꯣ ꯍꯥꯏꯗꯦ ꯑꯩꯅ. ꯁꯨꯃꯥꯏꯅ ꯇꯧꯗꯧꯅꯤ, ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯣ ꯅꯪ ꯐꯖꯅ ꯇꯥꯛꯂꯛꯄ ꯀꯩꯗꯧꯒꯦ?" "ꯍꯩꯁꯨ ꯍꯩꯇꯕ, ꯑꯗꯨꯒ ꯃꯤꯅ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯑꯃꯨꯛ ꯌꯥꯗꯦꯅꯦ ꯅꯪ ꯇꯧꯏꯕ." "ꯍꯣ, ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯣ. ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯈꯛꯇꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣ, ꯑꯇꯩꯗꯤ ꯌꯥꯔꯦ." ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩꯗꯨꯗ ꯂꯩꯁꯅꯥꯗꯣ ꯍꯣꯕꯦ ꯆꯦꯟꯊꯣꯔꯛꯏ꯫ "ꯑꯍꯩ, ꯕꯨꯡꯉꯣ, ꯉꯥꯗꯣ ꯅꯪ ꯁꯦꯝꯃꯨꯔꯅꯨ, ꯐꯠꯇꯦꯅꯦ. ꯏꯃꯥ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯤꯅꯤ. ꯏꯆꯥꯅ ꯍꯧꯖꯤꯛ ꯉꯥ ꯅꯨꯡ ꯁꯦꯝꯕꯗꯣ ꯐꯠꯇꯦꯀꯣ, ꯀꯗꯥꯏ." ꯑꯅꯤꯗꯨꯁꯨ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯔꯨꯗꯕꯅꯤ꯫ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦꯅꯦ ꯏꯃꯥ. ꯃꯁꯤ ꯅꯨꯄꯤꯁꯤꯁꯨ ꯉꯁꯥꯏꯒꯤ ꯀꯩꯝꯇꯒ ꯍꯥꯏꯔꯛꯇꯦꯅꯦ ꯑꯩꯉꯣꯟꯗ." ꯏꯔꯩꯅꯨꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯇꯥꯏꯅꯩ꯫ "ꯌꯥꯝꯕꯨꯡꯅ ꯚꯥꯞ ꯑꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯑꯣꯏꯗ꯭ꯔꯤꯅꯤ, ꯆꯞ ꯃꯥꯟꯅꯩ." "ꯌꯥꯔꯦ, ꯏꯃꯥ ꯇꯧꯔꯒꯦ.
ꯅꯈꯣꯏ ꯑꯅꯤꯃꯛ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯂꯩꯁꯅꯥꯟ ꯑꯣꯏꯅ ꯇꯧꯔꯒ ꯉꯥꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯒꯠꯂꯦ ꯊꯣꯡꯅ ꯃꯃꯥ ꯃꯆꯥꯗ ꯋꯥꯔꯤ ꯇꯧꯔꯤ ꯏꯆꯥꯒꯤ ꯊꯥꯁꯤꯕꯨ ꯀꯌꯥ ꯍꯥꯏꯔꯛꯂꯤꯅꯣ ꯏꯕꯦꯝꯃ 5 ꯃꯄꯨꯡ ꯍꯥꯏꯔꯛꯏꯅꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄꯒꯗꯣ ꯈꯔ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ ꯈꯔꯕꯨꯗꯤ ꯌꯥꯔꯦ ꯍꯥꯟꯅ ꯃꯅꯝ ꯃꯍꯥꯛ ꯀꯟꯅ ꯍꯩꯅꯗꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ ꯍꯧꯅꯁꯥꯅꯤ ꯑꯗꯣ ꯌꯥꯝ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤꯀꯣ ꯅꯨꯄꯤꯒꯤ ꯂꯥꯟꯐꯝꯗꯤꯅꯦ ꯃꯇꯥꯡ ꯑꯁꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯁꯤꯕ ꯆꯪꯕ ꯅꯨꯄꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯁꯥꯅ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯒꯗꯧꯕꯅꯤ ꯏꯕꯨꯡꯉꯣꯗꯁꯨ ꯍꯥꯏꯌꯨ ꯃꯈꯣꯏꯗꯤꯅꯦ ꯅꯨꯄꯥꯅꯤ ꯀꯥ ꯍꯦꯟꯅ ꯈꯪꯂꯣꯏ ꯑꯗꯨꯅ ꯅꯪꯅ ꯄꯨꯝꯅꯃꯛ ꯈꯪꯍꯜꯂꯨ ꯅꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯇꯕꯗ ꯍꯦꯛꯇ ꯍꯥꯏꯒꯗꯧꯕꯅꯤꯀꯣ ꯏꯕꯦꯝꯃ ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯥ ꯌꯥꯝꯃꯨꯡꯅꯤ ꯍꯦꯟꯅ ꯑꯩꯉꯣꯟꯗꯒꯤ ꯈꯪꯉꯤ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯒꯦ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯗꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯥꯒ ꯈꯠꯅꯔꯤꯁꯦ ꯊꯕꯛ ꯇꯧꯒꯦ ꯌꯥꯗꯦꯅ ꯏꯃꯥꯁꯤꯁꯨ ꯃꯉꯥꯏ ꯀꯩꯝꯇ ꯇꯧꯕ ꯌꯥꯔꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯦꯛ ꯇꯧꯍꯟꯗꯦ ꯍꯥꯏ ꯃꯤꯒꯤ ꯅꯠꯇꯕꯒ ꯍꯥꯏꯕ ꯌꯥꯄꯣꯟꯇꯦꯀꯣ ꯏꯅꯝꯁꯤꯗꯨ ꯌꯥꯝ ꯐꯕꯅꯤ ꯅꯅꯦꯝ ꯅꯀꯨꯕꯨꯅꯦ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯑꯍꯜꯅ ꯀꯉꯥꯡ ꯆꯩꯕꯗ ꯈꯨꯝꯕ ꯌꯥꯕ ꯅꯠꯇꯦ ꯏꯅꯝꯁꯤꯅ ꯇꯧꯔꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯀꯅꯥꯅ ꯃꯤ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯑꯗꯨꯝꯅꯒ ꯇꯧꯕꯤꯒꯗꯧꯕꯒ ꯅꯠꯇꯦ ꯃꯤꯁꯦ ꯏꯕꯦꯝꯃ ꯃꯈꯜꯅꯤ ꯍꯣꯏ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯏꯃꯥꯁꯤꯁꯦ ꯌꯥꯝ ꯐꯩꯗ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯦ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯅꯆꯥꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ ꯈꯪꯗ ꯍꯩꯇꯕ ꯂꯩꯔꯒꯁꯨ ꯏꯔꯦꯟꯖꯅ ꯑꯗꯨꯝ ꯇꯥꯛꯄꯤ ꯑꯣꯍꯣ ꯑꯗꯨꯅꯤ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯕꯅꯤ ꯏꯆꯥꯁꯤꯗꯤ ꯑꯁꯨꯝꯅ ꯂꯩꯁꯅꯥꯅ ꯇꯧꯔꯒ ꯆꯥꯛꯇꯨ ꯂꯣꯏꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯆꯥꯛꯇꯨ ꯊꯤꯗꯨꯅ ꯆꯥꯛꯊꯣꯛꯂꯤ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯔꯦ ꯀꯨꯏꯅꯁꯨ ꯂꯩꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯑꯅꯤꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯇꯟꯖꯥꯗꯨꯗ ꯁꯤꯖꯁꯨ ꯏꯔꯩꯅꯨꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯏꯔꯩꯅꯨ ꯂꯥꯛꯂꯤꯕ ꯀꯣꯜꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯇꯞꯅ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯏꯃꯥꯁꯦ ꯅꯈꯣꯏꯕꯨ ꯍꯜꯂꯛꯇꯔꯤꯕ꯭ꯔꯣ ꯍꯜꯂꯛꯇꯧꯔꯦ ꯏꯃꯥꯁꯦ ꯍꯜꯂꯛꯀꯦꯅ ꯂꯣꯏꯁꯤꯜꯂꯤ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯥꯛꯅꯕ ꯇꯧꯀꯣ ꯏꯃꯥꯁꯤꯅꯦ ꯃꯪꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯉꯁꯥꯏ ꯍꯥꯏꯍꯧꯒꯗꯕꯁꯨ ꯀꯥꯎꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯗ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗꯦꯀꯣ ꯏꯃꯥꯅ ꯍꯣꯏ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯐꯔꯦ ꯊꯝꯃꯣ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯍꯤꯌꯔꯦꯜ ꯐꯨꯔꯤꯠꯇꯣ ꯂꯤꯠꯁꯤꯟꯅ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯍꯜꯂꯛꯅꯕ ꯇꯧꯔꯣ ꯃꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯝꯗꯦꯅ ꯍꯥꯏꯔꯤꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯄꯥꯃꯨꯡꯒꯁꯦ ꯌꯥꯝ ꯆꯣꯡꯉꯤ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯌꯥꯃꯨꯡ ꯂꯣꯏꯔꯒꯗꯤ ꯏꯃꯥꯗ ꯍꯥꯏꯔꯝꯃꯁꯤꯔꯥ ꯑꯅꯤꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯍꯤꯌꯔꯦꯜ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯂꯝꯁꯨ ꯂꯥꯞꯄꯁꯤꯗ ꯏꯃꯥꯅꯁꯨ ꯂꯥꯛꯅꯕ ꯇꯧꯔꯣꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯏꯔꯦꯟꯖꯅꯅꯦ ꯒꯥꯔꯤꯒꯗꯣ ꯏꯪꯅ ꯇꯞꯅ ꯌꯦꯡꯗꯅ ꯊꯧꯀꯣ ꯏꯕꯨꯡꯉꯣ ꯏꯔꯩꯅꯨꯁꯨ ꯃꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯂꯛꯏ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯑꯅꯤꯃꯛꯇꯨ ꯂꯥꯛꯄ ꯍꯧꯏ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯤꯌꯔꯦꯜꯅ ꯐꯥꯒꯤ ꯁꯨꯝ ꯇꯧꯕꯅꯤ ꯁꯤꯗꯒꯤꯗꯤ ꯃꯃꯥꯒꯩꯗꯣ ꯑꯣꯏꯔꯗꯕꯅꯤꯅꯦ ꯑꯩꯒꯁꯦ ꯃꯄꯥ ꯐꯝꯊꯣꯟ ꯀꯥꯔꯗꯕꯅꯦꯕ ꯏꯆꯥꯅ ꯄꯄꯥ ꯀꯥꯏꯅꯒ ꯀꯧꯕꯗꯣ ꯇꯥꯅꯤꯡꯈꯠꯂꯛꯑꯦ ꯑꯣꯏꯕ ꯃꯇꯝꯁꯦ ꯌꯥꯝ ꯊꯨꯅ ꯖꯔ ꯍꯧꯍꯟꯅꯤꯡꯈ꯭ꯔꯦꯗꯩꯗꯤ ꯌꯥꯃꯪꯅꯗꯤ ꯑꯗꯣꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯈꯪꯕꯤꯕ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯕꯗ ꯑꯩꯅ ꯈꯪꯗꯦꯗꯤ ꯀꯅꯥꯅ ꯍꯥꯏꯕ ꯈꯪꯗꯕꯩ ꯅꯠꯇ꯭ꯔꯣ ꯍꯥꯏꯔꯤꯗꯣ ꯑꯩꯃꯥ ꯏꯆꯥꯅ ꯄꯄꯥ ꯀꯧꯕꯗꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯅꯪꯒꯤ ꯑꯋꯥꯕ ꯈꯪꯗꯕꯃꯨꯛ ꯇꯥꯔꯕ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯇꯧꯏꯁꯤꯕꯣ ꯍꯣꯏ ꯌꯥꯔꯦ ꯌꯥꯝ ꯈꯟꯕꯤꯕꯒꯅꯦ ꯑꯃꯨꯛ ꯁꯥꯔꯛꯑꯅꯨ ꯑꯗꯩꯗꯤ ꯐꯥꯒꯤꯗꯒꯤ ꯑꯩꯁꯨ ꯃꯤ ꯀꯥꯈꯠꯂꯛꯀꯗꯧꯔꯦꯕꯣ ꯁꯥꯎꯅꯤꯡꯗꯕꯅꯦꯕ ꯑꯩꯁꯦ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯈꯥꯝꯃꯒ ꯁ꯭ꯋꯥꯏꯗ ꯂꯩꯁꯅꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯃꯆꯥꯅꯤꯅ ꯁꯥꯎꯔꯒ ꯑꯩꯅ ꯑꯃꯨꯛ ꯊꯦꯝꯅꯈꯤꯗꯣꯏꯕ ꯉꯝꯃꯔꯣꯏ ꯌꯥꯃꯨꯡ ꯁꯥꯎꯒꯦꯁꯨ ꯁꯥꯍꯧꯔꯣ ꯑꯩꯗꯤꯅꯦ ꯆꯤꯡꯂꯛꯁꯤꯗ ꯑꯃꯨꯛ ꯄꯟꯗꯅꯀ ꯂꯩꯕ ꯉꯝꯖꯔꯣꯏꯀꯣ ꯆꯤꯡꯂꯛꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯅꯨꯡꯁꯤꯠꯀ ꯂꯤꯔꯤ ꯁꯤꯠꯆꯤꯜꯂꯛꯑꯒ ꯃꯨꯠ ꯑꯃꯗ ꯔꯣꯃꯥꯟꯁ ꯇꯧꯊꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯅꯒ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯅꯪꯅꯒ ꯌꯥꯃꯨꯡ ꯁꯥꯎꯔꯅꯨꯕꯁꯦ ꯀꯥꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯃꯤꯠꯇꯒ ꯁꯪꯁꯪ ꯎꯈꯠꯂꯛꯑꯦ ꯑꯣꯏꯕ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯝꯕꯣꯝꯗ ꯃꯈꯨꯠꯇꯨꯅ ꯁꯨꯏ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯌꯥꯝꯕꯣ ꯅꯪ ꯂꯩꯒꯦꯒ ꯂꯩꯍꯧꯔꯣ
ꯑꯩꯅ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ꯫ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯤꯌꯦ ꯅꯪꯕꯣ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯀꯅꯥꯝꯇ ꯂꯩꯇꯕ ꯏꯍꯥꯡ ꯍꯥꯡꯕ ꯖꯒꯥꯁꯤꯗ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯄꯥꯈꯪ ꯂꯩꯁꯥꯕꯤꯅꯤꯁꯨ ꯅꯠꯇꯦ꯫ ꯑꯅꯤꯗꯨꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩꯗꯅꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯪꯇꯛ ꯊꯧꯆꯤꯜꯂꯛꯇꯨꯅ ꯍꯤꯌꯥꯔꯦꯜꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯌꯥꯝ ꯊꯨꯅ ꯈꯪꯇꯛ ꯊꯠꯆꯤꯜꯂꯛꯄꯗꯣ꯫ ꯌꯥꯝ ꯊꯨꯈ꯭ꯔ ꯇꯧꯔꯛꯂꯤꯕꯗꯣ꯫ ꯍꯤꯌꯥꯔꯦꯜ ꯈꯪꯕꯣꯏ ꯀꯩꯕꯣꯏ ꯒꯥꯔꯤꯗꯣ ꯕ꯭ꯔꯦꯛꯇ ꯆꯞ ꯅꯦꯜꯂꯦ꯫ ꯀꯣꯏꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯆꯀꯥꯔꯗꯨꯅ ꯆꯞꯇꯨꯅ ꯆꯦꯟꯕꯗꯣ ꯃꯈꯣꯜ ꯈꯖꯤꯛ ꯊꯣꯛꯏ꯫ ꯃꯑꯣꯡꯗ ꯊꯨꯃꯟꯈꯤꯕꯅꯤꯅ ꯏꯔꯩꯅꯨ ꯈꯪꯂꯥꯎ ꯂꯥꯎꯏ ꯏꯃꯥ ꯍꯥꯏꯅ꯫ ꯑꯗꯨꯒ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯔꯥꯏꯕꯛꯇꯨꯁꯨ ꯊꯣꯝꯖꯤꯜꯂꯤ ꯁꯤꯠ ꯕꯦꯜꯠꯁꯨ ꯐꯥꯍꯧꯗꯕꯒꯤ꯫ ꯃꯃꯥꯡꯗ ꯐꯩꯅ ꯂꯩꯔꯤꯕ ꯒꯥꯔꯤꯗꯣ ꯊꯣꯝꯖꯤꯟꯒꯗꯕꯗꯣ ꯈꯖꯤꯛꯈꯛ ꯉꯥꯏ ꯑꯗꯨꯕꯨ ꯊꯣꯝꯕꯗꯤ ꯊꯣꯝꯖꯤꯜꯍꯧꯗ꯭ꯔꯦ꯫ ꯏꯔꯩꯅꯨꯅ ꯂꯥꯎꯔꯛꯄꯗꯨꯗ ꯍꯤꯌꯥꯔꯦꯜ ꯄꯥꯈꯠꯅ ꯅꯪ ꯀꯩꯝꯇ ꯇꯧꯗꯦꯀꯣ? ꯀꯗꯥꯏ ꯁꯣꯛꯀꯦ? ꯀꯩꯝꯇ ꯇꯧꯗꯦ ꯌꯥꯝꯕꯣ꯫ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯥ 3 ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯃꯈꯣꯏ 3 ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯤꯌꯥꯔꯦꯜꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯂꯒ ꯒꯥꯔꯤꯗꯒꯤ ꯍꯤꯌꯥꯔꯦꯜꯕꯨ ꯂꯥꯛꯇꯅ ꯃꯈꯥꯗ ꯁꯣꯔ ꯁꯣꯔ ꯆꯤꯡꯊꯩ꯫ ꯌꯥꯝꯕꯣ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯗꯨꯕꯣ? ꯁꯦ ꯌꯥꯝꯕꯨꯡꯕꯨ ꯊꯥꯗꯣꯛꯄꯤꯌꯣ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ ꯅꯨꯄꯥ 3 ꯑꯗꯨꯅ ꯍꯤꯌꯥꯔꯦꯜꯕꯨ ꯐꯨꯅꯕ ꯇꯧꯔꯛꯏ꯫ ꯍꯤꯌꯥꯔꯦꯜꯁꯨ ꯐꯅ ꯀꯟꯅ ꯉꯥꯛꯊꯣꯛꯅꯕꯗꯤ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ 3 ꯁꯨꯈꯤꯕꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯃꯈꯣꯏ 3 ꯑꯗꯨꯅ ꯍꯤꯌꯥꯔꯦꯜꯕꯨ ꯐꯨꯏ꯫ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯜꯂꯤ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯏꯍꯤꯡꯅ ꯍꯤꯡꯁꯥꯒꯤ ꯐꯨꯊꯔꯛꯂꯕꯗꯨꯗꯗꯤ ꯏꯔꯩꯅꯨ ꯐꯝꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯩ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯦꯟꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯀꯞꯂꯒ ꯅꯈꯣꯏꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯌꯥꯝꯕꯨꯡꯗ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯕꯨ ꯍꯥꯠꯂꯒꯦ ꯈꯟꯅ ꯂꯩꯈ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯕꯗꯨ ꯐꯥꯎꯕ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯏꯔꯩꯅꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯃꯁꯝꯗꯨ ꯐꯣꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯆꯩꯅꯥ ꯈꯥꯡꯕꯗ ꯏꯔꯩꯅꯨ ꯂꯥꯎꯏ꯫ ꯍꯤꯌꯥꯔꯦꯜꯁꯨ ꯏꯔꯩꯅꯨꯒꯤ ꯐꯤꯕꯝ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ꯫ ꯃꯉꯣꯟꯗꯁꯨ ꯊꯤꯟꯖꯤꯟꯕ ꯀꯥꯎꯁꯤꯟꯕ ꯂꯦꯞꯇꯦ ꯑꯗꯨꯕꯨ ꯇꯞꯅ ꯃꯥꯁꯨ ꯂꯥꯎꯔꯒ ꯍꯥꯏꯖꯔꯛꯏ꯫ ꯃꯉꯣꯟꯗꯗꯤ ꯈꯨꯠ ꯊꯥꯕꯤꯒꯅꯨ ꯄ꯭ꯂꯤꯖ꯫ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯨꯄꯤꯗ ꯀꯟꯕ ꯁꯥꯒꯅꯨ꯫ ꯅꯈꯣꯏꯅ ꯐꯨꯒꯦ ꯍꯥꯏꯔꯒꯁꯨ ꯑꯩꯕꯨ ꯐꯨ, ꯍꯥꯠꯀꯦ ꯍꯥꯏꯕꯁꯨ ꯍꯥꯠꯂꯣ, ꯑꯗꯨꯕꯨ ꯃꯥꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯍꯤꯌꯥꯔꯦꯜꯒꯤ ꯃꯕꯨꯛꯇ ꯀꯥꯎꯁꯤꯜꯂꯤ꯫ ꯏꯔꯩꯅꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯕꯗ ꯂꯩꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯃꯗꯨꯗ ꯃꯕꯨꯛꯇ ꯌꯩꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯕꯨꯛ ꯃꯄꯥ ꯄꯥꯏꯗꯨꯅ ꯏꯔꯩꯅꯨꯗꯨ ꯃꯄꯤ ꯇꯥꯅ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯍꯤꯌꯥꯔꯦꯜ ꯃꯗꯨ ꯎꯕꯗ ꯍꯧꯒꯠꯄꯗꯤ ꯉꯝꯗ ꯃꯌꯥ ꯆꯤꯛꯇꯨꯅ ꯃꯥꯁꯨ ꯂꯥꯎꯏ꯫ ꯍꯤꯌꯥꯔꯦꯜꯕꯨ ꯅꯨꯄꯥ 3 ꯑꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯅꯝꯗꯅ ꯏꯟꯁꯤꯟꯈ꯭ꯔꯦ꯫ ꯏꯔꯩꯅꯨ ꯃꯄꯨꯔꯣꯏꯕꯕꯨ ꯌꯦꯡꯖꯔꯒ ꯌꯥꯝꯕꯣ ꯀꯟꯅ ꯀꯧꯖꯕꯗꯤ ꯉꯝꯗ ꯑꯗꯨꯝꯅ ꯅꯥꯁꯜ ꯄꯤꯛꯅ ꯀꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯦ ꯍꯤꯌꯥꯔꯦꯜꯗꯨ ꯑꯗꯨꯃꯛ ꯑꯆꯤꯛꯄꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯃꯤꯅꯨꯡꯁꯤ ꯈꯪꯗ ꯅꯨꯄꯤ ꯃꯥꯕꯨꯁꯨ ꯐꯨꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯄꯥꯡꯒꯜꯗꯤ ꯊꯣꯛꯆꯕ ꯉꯝꯗꯦ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯂꯒ ꯅꯨꯄꯤꯁꯤꯁꯨ ꯂꯩꯖꯍꯧꯏ꯫ ꯂꯩꯁꯅꯥꯗꯨ ꯁꯣꯝꯗ ꯃꯥꯁꯨ ꯃꯈꯨꯠꯀꯤ ꯄꯥꯝꯕꯣꯝ ꯑꯗꯨ ꯆꯣꯡꯉꯤ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏ ꯌꯧꯔꯝꯒꯗꯒꯦ ꯈꯟꯗꯨꯅ ꯑꯗꯨꯝꯅ ꯐꯝꯂꯤꯉꯩ ꯑꯉꯥꯡ ꯑꯃꯈꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯕꯣ ꯂꯩꯁꯅꯥ ꯑꯉꯥꯡ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯅꯥ ꯀꯩꯗꯧꯔꯦ? ꯕꯣꯕꯣ ꯆꯤꯡ ꯃꯈꯥꯗ ꯏꯆꯦ ꯏꯔꯩꯅꯨꯗꯨ ꯇꯥꯔꯒ ꯂꯩꯔꯦ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯕꯕꯥꯅ ꯆꯤꯡꯗꯒꯤ ꯁꯤꯡ ꯆꯜꯂꯨꯔ ꯀꯥꯔꯛꯄꯗ ꯊꯦꯡꯅꯩ ꯍꯥꯏꯌꯦ꯫ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯨꯒꯤ ꯕꯕꯣꯛꯇ ꯍꯥꯏꯕ ꯆꯦꯜꯂꯛꯏꯅꯦ꯫ ꯂꯩꯁꯅꯥ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯕꯦꯝꯃꯕꯣ? ꯑꯃꯨꯛꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯏꯃꯨꯡ ꯆꯪꯁꯤꯜꯂꯒ ꯏꯔꯩꯅꯨꯒꯤ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯐꯣꯟꯗꯨ ꯔꯤꯡꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯁꯨꯡꯄꯥꯏꯗꯤ ꯄꯥꯏꯈꯠꯂꯛꯇꯦ꯫ ꯂꯩꯁꯅꯥ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯊꯥꯖꯗ꯭ꯔꯗꯨꯅ ꯍꯪꯉꯤ꯫ ꯅꯅꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯁꯦꯡꯉꯦꯀꯣ? ꯅꯈꯣꯏ ꯕꯕꯥꯅ ꯑꯁꯦꯡꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯕꯣꯕꯣ꯫ ꯃꯃꯥꯅꯁꯨ ꯍꯥꯏꯌꯦ ꯑꯁꯦꯡꯕꯅꯤ꯫ ꯏꯆꯦ ꯏꯔꯩꯅꯨꯗꯣ ꯇꯥꯔꯒ ꯂꯩꯔꯦꯅ ꯍꯥꯏꯌꯦ꯫ ꯕꯕꯥ ꯃꯇꯣꯝꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯅꯥ ꯊꯨꯅ ꯁꯤꯖꯒꯤ ꯅꯝꯕꯔꯗꯨꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯏꯅꯝꯁꯤ꯫ ꯈꯣꯟꯖꯦꯜ ꯅꯤꯡꯂꯞ ꯀꯧꯕ ꯑꯗꯨꯗ ꯑꯩꯃ ꯂꯩꯁꯅꯥ
ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯅꯝꯁꯦ, ꯏꯕꯦꯝꯃꯗꯣ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯄꯗ ꯄꯥꯎ ꯇꯝꯕ ꯉꯝꯗ꯭ꯔꯦ꯫ ꯁꯤꯖꯁꯨ ꯂꯩꯁꯅꯥꯅ ꯑꯗꯨꯝꯅ ꯇꯧꯔꯕꯅꯤꯅ ꯃꯥꯁꯨ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏ, ꯂꯩꯁꯅꯥ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ? ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯄꯥꯎꯗꯣ ꯁꯤꯖꯗ ꯇꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯍꯧꯖꯤꯛꯃꯛꯅꯦ ꯏꯆꯥ ꯃꯥꯂꯦꯝꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯇꯧꯒꯦ꯫ ꯂꯩꯁꯅꯥ, ꯅꯪꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯇꯧꯒꯦ ꯏꯕꯦꯝꯃ꯫ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯊꯝꯅꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯉꯥꯎꯗꯨꯅ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯤ꯫ ꯃꯌꯨꯝꯒ ꯀꯥ ꯍꯦꯟꯅ ꯂꯥꯞꯅꯕ ꯖꯒꯥꯗꯤ ꯅꯠꯇꯦ꯫ ꯃꯈꯣꯏꯗꯒꯤ ꯈꯔ ꯍꯥꯏꯗꯣꯔꯛꯄꯗ ꯆꯤꯡꯅꯨꯡ ꯈꯔ ꯐꯥꯎꯕ ꯖꯒꯥ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯨꯗꯅꯤ ꯇꯧꯔꯝꯂꯤꯕꯗꯣ꯫ ꯂꯩꯁꯅꯥꯅ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏꯒꯤ ꯄꯥꯎ ꯄꯤꯔꯛꯄ ꯅꯨꯄꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗꯕꯒꯤ ꯂꯩꯔꯤꯕꯅꯤ꯫ ꯏꯔꯩꯅꯨꯕꯨ ꯄꯨꯔꯒ ꯆꯠꯄꯁꯨ ꯌꯥꯗꯕꯒꯨꯝ꯫ ꯑꯗꯨꯕꯨ ꯏꯔꯩꯅꯨꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅꯗꯤ ꯍꯣꯠꯅꯔꯝꯂꯤ꯫ ꯂꯩꯁꯅꯥ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯔꯩꯅꯨꯕꯨ ꯀꯧꯔꯒ, ꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯀꯅꯥꯅ ꯏꯆꯥꯕꯨ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯅꯣ? ꯏꯔꯩꯅꯨꯗꯨ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯏꯃꯥ, ꯌꯥꯝꯕꯨꯡꯕꯨ ꯑꯝꯇ ꯇꯥꯟꯅꯕꯤꯌꯨ꯫ ꯃꯥ ꯄꯨꯈ꯭ꯔꯦ ꯏꯃꯥ꯫ ꯀꯅꯥꯅ ꯄꯨꯔꯤꯕ? ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪ ꯌꯥꯝꯕꯨꯡꯕꯨ ꯀꯅꯥꯅ ꯀꯗꯥꯏꯗ ꯄꯨꯈ꯭ꯔꯒꯦ? ꯏꯔꯩꯅꯨ ꯃꯈꯨꯠꯇꯨꯅ ꯌꯥꯏꯔꯦꯜꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯊꯤꯜꯂꯤ꯫ ꯁꯣꯝꯗꯅꯤ꯫ ꯃꯥꯕꯨ ꯄꯨꯈꯤꯕꯗꯨ ꯁꯣꯝꯗꯅꯤ꯫ ꯏꯃꯥ, ꯌꯥꯝꯕꯨꯡꯕꯨ ꯑꯝꯇ ꯈꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯔꯩꯅꯨ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄ ꯍꯧꯔꯛꯏ꯫ ꯕꯦꯝꯃ, ꯃꯤꯠ ꯄꯥꯡꯉꯣ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯁꯥꯏꯒꯤ ꯆꯤꯡꯗꯒꯤ ꯀꯨꯝꯂꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯏꯔꯦꯜꯒꯤ ꯒꯥꯔꯤꯗꯣ ꯊꯧꯅꯕ ꯀꯥꯈꯠꯂꯤ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯑꯉꯥꯡꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯑꯝꯇ ꯍꯥꯟꯅ ꯄꯨꯅꯕ ꯇꯧꯁꯤ꯫ ꯏꯔꯩꯅꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯄꯨꯈꯠꯂꯝꯃꯤ꯫ ꯁꯤꯖꯁꯨ ꯃꯥꯂꯦꯝꯒ ꯄꯥꯎ ꯐꯥꯎꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯏꯔꯩꯅꯨꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈꯠꯂꯦ ꯍꯥꯏꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯣꯏꯅ ꯆꯠꯂꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨ ꯅꯛꯄꯅꯤꯅ ꯃꯥꯂꯦꯝꯒ ꯁꯤꯖꯒ ꯍꯥꯟꯅ ꯌꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯌꯧꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯩꯁꯅꯥ ꯍꯣꯏꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄꯒ ꯃꯥꯂꯦꯝ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯏꯔꯩꯅꯨꯕꯨ ꯒꯥꯔꯤꯗꯒꯤ ꯐꯩꯅ ꯄꯝꯈꯠꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯥꯂꯦꯝꯅ ꯀꯧꯗꯨꯅ ꯆꯦꯟꯁꯤꯟꯕꯅꯤ꯫ ꯗꯣꯛꯇꯔ ꯅꯔꯁ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯏꯔꯩꯅꯨꯕꯨ ꯏꯃꯔꯖꯦꯟꯁꯤꯗ ꯏꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯔꯩꯅꯨꯒꯤ ꯐꯤꯕꯝ ꯎꯍꯧꯕ ꯃꯥꯂꯦꯝꯗꯤ ꯃꯄꯤ ꯇꯥꯔꯦ꯫ ꯑꯃꯨꯛ ꯊꯨꯅ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯤꯖꯗꯨ ꯂꯩꯁꯅꯥꯗ ꯀꯞꯇꯨꯅ ꯋꯥꯔꯤ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅꯅꯣ? ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ? ꯏꯅꯝꯁꯦ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯏꯆꯥꯁꯤꯡ ꯆꯠꯈꯤꯕꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯑꯃꯈꯛꯅ ꯄꯥꯎ ꯍꯥꯏꯔꯛꯄꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯊꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯃꯥ ꯌꯥꯎꯗ꯭ꯔꯤꯕꯁꯤꯅ ꯏꯆꯥꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯏꯕꯨꯡꯉꯣꯗꯣ ꯏꯕꯦꯝꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯤꯉꯩ ꯃꯤꯅ ꯄꯨꯈ꯭ꯔꯦ, ꯃꯥꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝ ꯁꯣꯜꯂꯝꯕꯅꯤ꯫ ꯏꯆꯥꯗꯨ ꯀꯅꯥꯅ ꯀꯗꯥꯏꯗ ꯄꯨꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯁꯤꯖ ꯃꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯀꯔꯤꯅꯣ ꯇꯧꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯉꯥꯎꯒꯗꯧꯔꯦ꯫ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯑꯗꯨꯝꯅ ꯐꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯃꯥ ꯑꯅꯤꯗꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯀꯞꯂꯤ꯫ ꯃꯥꯂꯦꯝꯁꯨ ꯌꯥꯏꯔꯦꯜꯒꯤ ꯄꯥꯎꯗꯨ ꯈꯪꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯊꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯏꯔꯩꯅꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯒ ꯑꯁꯦꯡꯕꯗꯣ ꯈꯪꯉꯁꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯔꯒꯦ꯫ ꯏꯕꯨꯡꯉꯣ, ꯆꯠꯂꯣ꯫ ꯍꯧꯖꯤꯛꯃꯛꯅꯦ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯇꯧ꯫ ꯑꯗꯨꯒ ꯅꯪ ꯄꯥꯕꯨꯡꯗꯁꯨ ꯄꯥꯎꯁꯦ ꯇꯝꯈꯣ꯫ ꯏꯃꯥꯅ ꯃꯔꯥꯡ ꯂꯥꯛꯄꯗ ꯅꯪ ꯄꯥꯕꯨꯡꯗ ꯍꯥꯏꯍꯧꯗ꯭ꯔꯦ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯃꯥꯈꯣꯏ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣ꯫ ꯄꯨꯂꯤꯁꯇ ꯆꯠꯂꯨꯔꯒ ꯑꯩ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯥꯏꯔꯦꯜꯕꯨ ꯐꯥꯈꯤꯕꯗꯨ ꯄꯨꯂꯤꯁꯇ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯁꯤꯜꯂꯤ꯫ ꯁ꯭ꯇꯦꯁꯟꯗꯒꯤ ꯊꯣꯛꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯀꯥꯁꯅꯥꯗꯁꯨ ꯀꯣꯜ ꯇꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯜꯂꯤ꯫ ꯃꯗꯨ ꯂꯣꯏꯔꯒ ꯃꯥꯂꯦꯝ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯏꯔꯩꯅꯨꯒꯤ ꯄꯥꯎ ꯈꯪꯗ꯭ꯔꯤ꯫ ꯃꯅꯨꯡꯗ ꯄꯨꯁꯤꯟꯈꯤꯕꯗꯒꯤ ꯁꯤꯅꯤ ꯃꯥꯏꯅꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯍꯥꯏꯔꯛꯄ ꯂꯩꯇꯦ꯫
ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯃꯃꯧꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯆꯥꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯃꯊꯃꯣꯏꯗꯣ ꯀꯥꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯗ ꯍꯟꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩ꯫ ꯃꯥꯂꯦꯝꯁꯨ ꯃꯊꯥ ꯁꯥꯅ ꯇꯧꯐꯝ ꯑꯃ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯔꯨꯞꯀꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕꯤ ꯏꯔꯩꯅꯨꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ? ꯃꯥꯁꯨ ꯊꯃꯣꯏꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯔꯩꯅꯨꯒꯤ ꯄꯥꯎ ꯑꯃ ꯈꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯇꯨꯄꯛ ꯇꯨꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯩ꯫